Mashagi centric over vedanta vindictive politics namang tharaga chatpadum lava luchingba adugi lenga aduna aside Manipur se kang khong chaiba samaj se mathong maram khangdaba charak sahingnaba fibam amada thambiram base tasengna makidi rise asige Manipur gi itihas ta amuba kali amana adumok tairaga lehorga badam laba tanjama khakni haibada himan bat thoktabra aina khal dol manaba manadaba sagai manaba manadaba thidana aikoina thengnagadori masi aikoiga aseng yeknabadi lairaba awana taba upai leitaba aduga thabak phangodaba sina akoi yeknabane atopa yeknaba leite Heirok Apunba club safong khiba chahi ani mapung farak pagi Mapok Kum-On Thouram ga loinena lairik faba mahairoi sing amadi lamdam asigi mai purakraba sanaroi sing taram na oktuna pukning thogat pagi Thouram amangasi Heirok Part 2 Bazar Umang Laikol da Pangthokkhre Thouram aduda Hianglam Kendragi MLA Dr. Yumnam Radheshyamna athoiba mithunglen Heirok Apunba club ki president Wahengbam Ziban Singh na Thouram mapu Khetrigao Kendragi MLA Sheikh Nurul Hassan Heirok Kendragi MLA Dr. Thokchom Radheshyam amadi Heirok Municipal Council ki chairperson Laisram Nungsisana Devina akhanaba mithunglen Singh oina sarukya khi club asibu lingkhatpada achauba thodang lauramba Laisram Mandir gi mamida lai katlaga hodokhiba Thouram aduda Heirok Kendragi MLA Dr. Thokchom Radheshyam na hai Manipur da thokliba chahi ani faraba irang asida awa ana taraba singi damakta mateng taunabagi damak ima iben sing na luching laga naha kayana thona puthok na thoklakhiba club amani irang asida Heirok na laukhiba thodang sing lamdam asigi miyamna singthanari bani serau da dasa taraba thoklak pangamdraba miyam bulok thokpada Heirok ki ima iben sing amadi miyam na laukhiba thodang miyam na ngasi su kaudri irang asi kaktana tana lamdam asida thokpa maihau langpok amadi thodok wathok singda Heirok Apunba club sing na laukhiba thodang sing amadi mateng sing thagatningai ni miyam gi yaifanabagi damakta club asina tawrakpa thabak Thouram singda mahak amadi mahak ki imung manung na angamba mateng tawgani hai khi mahak na makhata na hai kanglo furup ki khena balaitana party manaba manadaba sagai manaba pumnamak thidana aikoi asengba yeknaba oiriba lairaba haiba asi muthatpa mathautai lairaba awana taraba thabak phanghaudaba asi nattana miyoiba aikoi gi atopa yeknaba laite yum laijadaba chara ani suna chaba ngamjadaba macha lairik laisu tamba ngamjadaba ana layengba ngamjadaba kaya leiramgani masi pumnamak asi aikoi amatta oina thengnamina duna muthatminasi masida club asina su achauba thodang laurakani haibagi thajabasu thamli haiki MLA Sheikh Nurul Hassan na hai lamdam asigi tungi yumbiren oirakadoriba lamdam asigi sulaibak lepkadoriba amadi samas asigi mingsel oirakadoriba mahairoi singbu pukning thogatpa haibasi yamna tangai fadabani makhoibu achangba miyoi amamam oihannaba aikoi khudingmakna mathau taba khudingmak pinaba hotnaminagadabani haiki masagi rajniti gi akhuba wakhalon chenba masatagi khanba luchingmadagi ngasidi Manipur asi kangkhong chaiba charak chahingnaba samas amada thambiramba asi yamna laibak thibani asigumba fibam asi Manipur gi itihas ta amuba kali ama taiduna leihoragani haibada haimanba thokloi panba yai ngasigi Thouram aduda handak lauthokiba class 10 amadi 12 ki exam da mark wangna fangduna pass tawraklaba National amadi international gi thakta lamdam asigi mai puraklaba sanaroi sing PhD fanglaba mahairoi sing medical tamliba mahairoi sing su achamba khudol piduna pukning thogatkhi asi mang lingsin biriba shatra satri sing felicitation to ba mokoi reception to biba mokoi platform ama piraga mokoi de encouragement to riba masina khwaidagi hen maru oiba singe manunda amakni haibada himan bathoktabra ina khal for any given society samaj ke tungi mingsen tungi firep lorka dori badum lava sing adu ngasi felicitation to biba makhoibu puning thogat biba boy tungi punsina afava mitam amamam oinanaba achangba mitam amamam oiraknanaba amadi kendra segi samaj asida amadi Manipur rise asida achouba aonba ahongba afavagi maikeida fazavagi maikeida chokhatpagi lamjenda saruk yabada achouba daita lorokadoriba amadi lorokadoribi satra satri singboina hanamuktada nolupam de kai khonabu uchabaga loinana akoi khudemaki tungi punsi lambenda mai pakwa khak oyo haiba ishorgi mufamda thunijari club Manipur ge context da akoi rise asigi context yengba kanda club nisaban yamna chova daita leiba adum laba sangstan sing
club amagi magi area of jurisdiction yamna chawi yamna basway tasengna club amana tawriba daita se amurom da hairagadi government na tawgudo adum laba thabak singni haibada haiman da thoktabra haina khal tawata bolaiba thibade rise se da ekoi khudimak leminariba kamlup furup khudimak nungsi chanana ama toibagi wakhalom da mang da chananabagi pandam thambagi mohutta mashagi self centric oiba vedanta vindictive politics namang tharaga chatpa adum laba luchingba adugi lenga aduna aside manipur se kang khong chaiba samaj se mathong maram khangdaba yamna charak sahingnaba fibam amada thambiram se tasengna makidi rise se ke manipur ki itihas ta amuba kali amana adum tairaga lehorga do badam laba tanjang khakni haibada haiman ba thoktabra haina khal ngasi manipur da article 356 1 have the animated suspension lairiba emeli oiriba ikoi khudimak so ngasi ngasi da hibernation ge stage da have the tumaga leiba gumbani rise se the animated suspension thamaga governor in council na lit toraga rise se the administration torakliba se tha ahum helaklabani hairiba matam se the rise se the ekoina oihanninga fibam adu oihanba ngamdabra gadi ngamdri haiba daiman ba thokte rise se the mara setpa tungi wakhalon khanba ngamba rise se bo mangom da puba ngamgado समाज से वो अमत ओइबगे वखलों द पुनसन नंगदो बदलबा मियाम न पांगब पॉपुलर गवर्नमेंट अम अथुब मतम द सुसो इशुना लाग लगनी है बसे एमएलए ओइबा कोई खुदि मति सु सबसाब दायित्व मोय न मांगम द संसल लगा थाजब लेरब दुम द फम म खने राइज असे द लेमिनरी कंगलुप फुरुप खुदि मक अचौ मसा फजब अथीब अनेम बवांग खाइदब चमानब मियेंग द येंग ngamba dum laba shasanama lak laba kanda rises hai maningom da chahi tara at least chahi tara manga 1.5 decade maning haluraba adum laba rises hai mangom da purakna bohona bada Apunba club akhoi gi hanaki sahi ani gi phajil labas irang yam kanna thokpa matamda akhoi gi awana mayam se kadai da gi kanana mating pangbigani hani yengmakpa matamda ima indol kaya singbirega naha kaya na asi akoi sigum matamda akoi thona buthok akoi leijaba leiba leitaba thidan leijaba khara buthoka na mayang seva tawdaba yade haina mang tharaga adumaina hogdokhiba adumba club amani mayam su khangbire manipur sinma thungna Heirok prajana laukhiba daita du loina khangnari serouda asauba irang thokpa matamda mayamna madura leiriba lokthokpa thorokpa ngamdraba dasa taraba mayamdo madu lokthokpada Heirokki ima indon praja naharol singna karamba daita laukhige haibasu mayam loine khangna leinarambade masi manipur phumada Heirokki thaulam hainaribani aduna masi Apunba club aigi inau wahengam jiban luchingmirba tongan member kaya yawa club sina mamang da apaba thaba kya tawrakhre sayani khak oibsra अखोई याम साथीबा नोंगलई नुंगसित यावबा लेन अमखक तारकी मसे अखोई Heirok केंद्र से याम साथीने सोखी अदुई मतमदसो लेइबा लेइतबा युमदगी अरे एरेबा पुथोकामना सोइबा इमुंगसिंदा मतेंग पांखिबा ngaraang na dol manadaba sagai manadaba thidana अखोई न थेंगनागदोरि से मसे अखोई गे असेंग यeknabadi lairaba awana taba upai leitaba aduga thabak phangudaba sina akoi yeknabane atoba yeknaba leite akoi ki Heirok kendra matada sara han imung kayam leram kini akoi ki Heirok kendra da laila su tamangam daba imung kayam leram gani akoi ki Heirok kendra da yum leitaba imung kayam leram kini masi mayam sine akoi yeknab se masi ki akoi ki awana taba se masi ko gan nawa lan ne akoi aseng lan masi da akoi Apunba lupna asoba daita lobira kanene khali lawsu lobira hi akoi
ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯩꯔꯣꯛꯁꯤ ꯆꯞ ꯃꯥꯟꯅꯕ ꯑꯃꯠꯇ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯂꯩꯇ ꯂꯥꯏꯔ ꯌꯥꯝ ꯈꯦꯠꯅꯗꯕ ꯑꯗꯨꯒꯨꯝꯕ ꯈꯨꯡꯒꯪ ꯑꯃ ꯑꯗꯨꯒꯨꯝꯕ ꯀꯦꯟꯗ꯭ꯔ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯅꯁꯨ ꯑꯩ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯒꯦ ꯑꯄꯨꯟꯕ ꯀ꯭ꯂꯕꯅ ꯇꯧꯕꯤꯔꯛꯄ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯏꯁꯥꯒꯤ ꯇꯔꯐꯇꯒꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯇꯔꯐꯇꯒꯤ ꯑꯉꯝꯕ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯁꯨ ꯑꯩ ꯑꯄꯨꯟꯕ ꯀ꯭ꯂꯕꯇ ꯊꯝꯖꯒꯦ